All Manipur Recognized Private School Welfare Association na sinduna tha asigi anidagi pangthokpa horakhiba Common Question Pre-Board Exam ngasi mai pakna loisinkhre ngasi aroiba numita optional subject taret ki exam pangthokhibaga loinana tongan ba exam center kharadai association ki team na yengsin khongja chatkhre examination adu bosem na lauduna pangthokliba SSLC exam ki pattern nom sab chana pangthokpa exam amang oibaga loinana exam asi thakraba mahairoi singna SSLC examination mayok na bada mark wangna fangduna pass percentage wangna pass torokpa maramna exam asi chahi 18 na All Manipur Recognized Private School Welfare Association asina sinduna pangthoktuna lagli association asigi president 𝗗𝗓𝗚 na haikibada school singda angang singbun namduna thambagi chatnabi asi association na condemn tawbaga loinana hauzik oiriba situation asigi yenglaga mahairoi singi school singna mahairoi singi damak lokhatpam thokpa damak lokhat pidun abasu appeal tawki amadi English ani kun mangagi February March da board na lauduna pangthokadoriba SSLC exam gi saruk yagadoriba mahairoi sing khudingmakpu mai pakpa pinabisanu haina pawjalakpaga loinana bosem gi lairiba chayinaba asisu mari leinaba authority singna yengsin biduna loisin binaba su taksilakli lakadoriba tahi kaya dasu singulaba examination si mai pakna pangthokpa ngamnaba honaba matuna bagidamakta manipur da leiriba tongan ba pung khudimangna All Manipur Recognized Private School Welfare Association sinjariba asungla pre-board examination si sogatpiu amadi pungning thogatpiu haiduna akoina ngasigi asungulaba akoigi tongan ba school singna class 10 amadi 12 thagadoriba mairoi singidamak yenga tongan ba school singna compulsory oina soidana kulda leigadabani school yu hostel da leigadabani haidana tongan ba paisa ahen ba paisa lauraga akoi school singda lamdana angang sing thambagi adungluba chanabi ama laglibasi All Manipur Recognized Private School Welfare Association na condemn tawi aduna maruina koi hauji manipur gi leiriba film si yenga school singna lokhotpam thokpa marui badang lokhotpiu ka hena tongan ba myam singda ikoi gi parents singda akoi gi mahiroi singda waga da basing tobiganu haidana All Manipur Recognized Private School Welfare Association site gi su aikoi simatang so appeal tawjari loinana hauji bosem gi sayet naba amana maram oirakanda bosem gi thabak thong khudima leptana leiribasi athu matamda gamena miyeng sangbiraga ngasi bosemgi staff amadi gamen ga muknaribase athu matam loisin binanabagi damakta mari leinabasi na hotnabiyu haibasi matanga aikoigi association site gi mari leinabasi da appeal tawjai